Manipur की मैतई मैम जो तारम दोइनिना वाकफा कई नोइना हाइफेतंग सुम खितंग तेना दुम थमजरमगे वाकफा एमेंडमेंट जे 2025 से खितंग हेंजन मसिगी एक्सि पास तौबसी याम हेना कॉन्स्टिट्यूशन की वांगदा तौब थबक होय अदुना मस लेमिनरिबा मैम जंगसी चाना चिना नुंगाइना लेमिनगी हारदी amana amagi dharma beva tonaba amana amagi dharma da khut thingjanadaba aduga nungsi nana leminaba duneba koina sense of living together sense of belongingness lakadoise nungsi narakan da leipak si am pasana pukul kadaba potu amaga sum yengjan raga sum lerega di ai indian ni haining da pohun base masi wakfasi 1913 dagi British matam dagi ni lere se ko aduga yam hena magi legitimize to reason that was from 1937 ko aduga India ki matang lakpusida 1995 ta yam pasana lere adigi amendment 2013 da museme ko nursing raw ki matam da semdi akoi muslim sin law singa khangai sing tanaraga phagan na seme aduga hoji watho ori sida 2015 ki keno amendment sine sarmagi oiba potu da kathokpagi pot sida pinner aisi yam chauna magi dharma si thajabagi tobom thokpa kaini pap laitara bhai tare ne magi isor phangnaba tobom thokpa pot ma dharma gi pot yam oibani na handaki amendment sina khwaidagi sathina solisi article 13 14 15 ga du tokraga 25 sima sathi sue ai maram di keno da akoi 25 article 25 da dharma gi leiva secularism gi pot sima sue aduga ka hena solisi da article 26 ne ba management si ai article 26 da yawri sidi dharma ayam basing se magi own management tok jagada pot tu da sagi atopa khoi nan muslim hapcha leise masina yam chawna singna ba lere aduga article 29 gi minority ki protection de yengurasu sima ju so le loina mak si yang kan da di handaki amendment je unconstitutional oibagi mongsi yam chawna lege ba ko aduga wakfa gi leisi mayam ju ena khangbire wakfa board si state kuding gi lerga wakfa central council sina center da lerga hold this tribunal sima tawdoi ne ba any lamgi dispute kari kai lakan da hojiki lari post da dc do ina sinar to ne ba that means court to ina tawgi to ne ba ada magi surface magi akoi wakwa gi maile na dharma gi lenari ba magi space sidagi beyond that space sinaraga lakpagi pot ama lakpasina muslim community gi magi ngallingai degi lakchaba dharma gi tradition ama de pungkai kai ba umbagi mong leiba ada isam samna sai kathoiba ama mato busida paisa yam pairaga lai so hita busum yoi ko adagi document ka isi men man taja tab zum yoi ba ada lai gi dharma gi maming da pi busida document ka am ti yaw da bi da ko akoi gi sum lei gi ba pot me am sing do si document si loi pothoro na tagdi document yaw da mi na masi confiscated torge hb da government property haijala di phane am sathina lokthok ki dong ma le ba aduna si gi loi de mak si yengna petition 100 matak ta lobo du da supreme court na yamaruina ani khak yengai si masagi lamji lokthok loksin tobagi pot si kamaina ka dobagi tokdoi no haibagi area sim phasana yenge ko ade ani subada mi gi dharma gi pochida nan muslim na kuting jalaga togodobagi maram jina kari gi no haibam lege ada wakfa gi pochi pithuiba kathuiba me am jingsi for the welfare of the masses ko school gumba masjid gumba hospital gumba ade kabristan hai tai ko sigumba saba khotpagi me am gi toba matam sida adugumba sida kathoma posing duna sadana khotana tawdoi ne de kai gumba kanda leijadaba nang basingi mateng pangbu khotpa to basidi minority sing dugi manungda within the minority mogi intrinsic values oina dharma sigi uplift tor pagi posu yam chawng yawdu khujamna chawna thingjal pagi mong ama man bagi pot leiba gi thausil je yam sentimental loiba dharma gi umbagi pot di masi loan dharma culture suma de yari ngai di tom thok ta pot amane ba adu loina maktu yeng dana haiba tare handaki amna masida yam maruina hoji Hindu dagi su protest bo yawi ko maximum lawyers hoji Hindu atane afa Hindu atane Supreme Court ki maming le pa atane ba why they are fighting against this for the favor of the Muslim that is because of sense of living together aduga